Paliba Leingak asin mangkraba iramdamgi puwari sing ngaknaba ahing tumdana Hotnari haina Chief Minister Nongthomam Birena phongdokre. Ipa ipu singna thambiramba tanglaba puwari gi latam sing manghandana thamnaba amadi nauna semganabagi damak hojik paliba BJP gi Leingak asin da yauriba MLA minister singna ahing tumdana Hotnari haina Chief Minister Nongthomam Birena phongdokre. Wafam asi Department of Art and Culture Government of Manipur na sinduna langthabal all palace laiba Maharaj Gambir Singhana leiramba konung amuk anna sengbat sagatuna lamdam asigi miyamda kusinabagi tharomda phongdokhibani ekar kullom chawba hana Assam Rifles na laisilama mafam asidagi ekar 10 rom leiramba rifle sing atopda hongdo ankibaga lona nauna sengbat sagat liba ningthaugi konung asi khusinabagi thorom adugu mari lenana Chief Minister na hai matam kuinedagi Manipur gi miyamna maru oina Manipur University gi oja amdi mahiroi singna langthabal chingthakta leiriba mitai ningthaugi konung oiramofam asida Assam Rifles na laisiliba asi mahima sing tambada khudongchadaba kaya mayok naribasi hongdok nanaba taksinuna lakpani adumakpo hana leramliba Assam Rifles sing asi hongdok hongjin tawnaba honabada matam khara sangkhiba asigidamak miyamna ngakpinaba wafam phongdokladuna Bir Singhagi konung oiramba puwariga saganori mafam asi semganabagi lupa crore 2 rom sanction tawre semjin sajinarba honabada Manipur University ki akhang ahi oja singna mateng pangbiu loinana Gambir Singhagi mitam leriba samadhi asida matam amga chanaba modern museum ama sananbagidamak Art and Culture Department ki makhada Chief Secretary tanaduna center dagi lupa crore 90 rom gi proposal ama thakiba adugi manungda crore 10 rom di sanction tawre hairi Manipur gi leiriba tanglaba monument sing konung amadi athaubi kayagi punchi wari amadi makoina taramba thabak sing adu mayak sengna khangnanabgi damakta khudakta khangba yanabagi mawongda museum amasu semgolnagani Manipurda Assam Rifles asi sahi chamorong gi mamangda leiraklaba security force amani haireduna hojik paliba Leingak asina illegal immigrant sing yaugdaba yelhomi singtagi oiba saktam ama thamna ngamnaba honari ngamdriba phawba Leingak asina tumina leiroi masigi damak ahing nungtin naidana paliba Leingak asina yauriba members in kan honari haiki Chinga Khutka Maanaba anobu leader ama Mathou tare haina MLA Rameshwar na phongdokre. Chief Minister Nongthomam Birena lusingliba Leingak asida yauriba MLA sing khaibung leire haibasi asumbani haibaga lona leibaki oiba isuda Chindana ama haiba aduga thabaktana ama tawba pamdre lamdam asida leiriba furup punamak amasung MLA punamakpu konchinba ngamba anobu leader ama Mathou tare haina Leingak paibadi yauriba BJP gi MLA ke chairman chu oriba MLA Rameshwar na wafam asi mahaki kairau AC gi manung chanba arapti mai lekaida saba Ari Health Sub Center ama sangabagi thoromga mari lena phongdokhibani mahakna hai Manipur miyamna hainaba MLA sing punsinati haibadu sumi MLA sing hojik oriba lebaki irang asida amaga mot khenabadagi pundabani Chief Minister N Birena mahaki AC gi development da mateng pangbi adubu lebaki oiba issue dadi mot manadabana nahan pangthokiba MLA singi mipamda mahak yaukide lebaki oiba issue da chindana ama hairaga thabang ama tawba adudi pamde huran mana awanglom da chen khiraga makharom da tanabagi thabak toksi hojik lamdam asida oiriba phibam asidadi furup khudimak MLA khudingmak konsillaga chatpa ngamba anoba leader ama Mathou tare haina mahangna phongdoki Rameshwar makha tanhai Manipur da leiriba tongan ba loop sing civil society organization singsu amato ina punchilaga amato oiba listing da purga chatpa ngamba Mathou tare ngaihak leiraga loop ama na wakat mifam phamu haiba amana amuk numidang release alu haiba aduga amuna amuk toklasi haiba asiguma tongan ba loop mayam asina ihausing asi inna honabada miyam diware panthongmam jongna chatpa ngamdre state asida hojik leiriba government asigi MLA ama ojarabasu nuaitaba pendaba kaya lei miyamgi oiwahang kaya lakpada khumbang amagi pangal shakti su leijade haibo wafam thamladuna Rameshwar hai hojik leiriba government asina lamdam asida santi hanjil hannaba thabak paikhatpasu ude aranba toriba sing asigi mathakta kariguma makhal amatagi action lokhatpasu ngamde nung anigi marakta ha oiraba haiba phibam adu yaure haina mahna phongdoki